ꯑꯩꯈꯣꯏꯒꯤ ꯈꯨꯖꯤꯜ ꯑꯁꯤ ꯁꯨꯀꯛ ꯀꯛꯇ꯭ꯔꯒꯗꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ? ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯁꯔꯨꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯄꯨꯂꯞ ꯇꯦꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯐꯤꯚꯝ ꯑꯣꯏꯒꯅꯤ? ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯤꯀꯞ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯃꯃꯥꯏꯗ ꯗꯤꯝꯄꯜ ꯀꯨꯠꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯟꯅꯅ ꯈꯪꯕꯤꯕ꯭ꯔꯥ? ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯗꯧꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ Number 1. ꯑꯩꯈꯣꯏꯒꯤ ꯈꯨꯖꯤꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯥꯡꯂꯛꯂꯦ ꯈꯟꯕ ꯀꯥꯟꯗ ꯀꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯈꯨꯖꯤꯜ ꯑꯁꯤꯒꯤ ꯒ꯭ꯔꯣꯊ ꯔꯦꯠ ꯑꯁꯤ ꯀꯌꯥꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯨꯀꯛ ꯀꯛꯇ꯭ꯔꯒꯗꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ? ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯀꯤ ꯈꯨꯖꯤꯜ ꯑꯁꯤ ꯊꯥ ꯑꯃꯗ 3 to 4 ꯃꯤꯂꯤꯃꯤꯇꯔ ꯁꯥꯡꯉꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯆꯥꯎꯔꯥꯛꯅ 0.1 ꯃꯤꯂꯤꯃꯤꯇꯔ ꯃꯨꯛ ꯁꯥꯡꯉꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯈꯨꯖꯤꯜ ꯑꯁꯤ ꯁꯨꯀꯛ ꯀꯛꯇꯕ ꯇꯥꯔꯒꯗꯤ ꯁꯨꯝ ꯁꯥꯡꯀꯠꯂꯛꯇꯨꯅ ꯈꯨꯖꯤꯜ ꯑꯗꯨꯗ ꯕꯦꯛꯇꯦꯔꯤꯌꯥ, ꯐꯪꯒꯁ ꯑꯃꯗꯤ ꯏꯟꯐꯦꯛꯁꯟꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯇꯧꯔꯤꯕꯅꯤ꯫ ꯁ꯭ꯔꯤꯗꯥ ꯆꯤꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯍꯤ 63 ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯀꯤ ꯈꯨꯖꯤꯜ ꯑꯁꯤ ꯁꯨꯀꯛ ꯀꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯨꯖꯤꯜ ꯑꯁꯤ 1952ꯗ ꯈꯥꯛꯄ ꯍꯧꯔꯛꯈꯤ ꯑꯃꯗꯤ 2018ꯒꯤ ꯃꯇꯝꯗ ꯀꯛꯊꯠꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯤ ꯒꯤꯅꯦꯁ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗꯇ ꯐꯥꯎ ꯆꯟꯈꯤ꯫ ꯆꯍꯤ 63 ꯑꯁꯤꯗ ꯃꯥꯒꯤ ꯈꯨꯖꯤꯜ ꯑꯁꯤ 906 ꯁꯦꯟꯇꯤꯃꯤꯇꯔ ꯁꯥꯡꯈꯤ꯫ ꯈꯨꯖꯤꯜ ꯑꯁꯤꯒꯤ ꯋꯦꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯈꯨꯠ ꯑꯁꯤ ꯆꯨꯝꯅ ꯂꯩꯇꯕꯤꯗ ꯐꯩꯔꯒ ꯂꯩꯍꯟꯈꯤ꯫ ꯃꯁꯤꯈꯛ ꯅꯠꯇꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯁꯤꯒꯤ ꯅꯔꯚꯁꯤꯡꯗꯁꯨ ꯁꯣꯛꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡ ꯑꯗꯨꯒꯤ ꯇꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯨ ꯍꯟꯊꯈꯤ꯫ Number 2. ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯄ꯭ꯔꯨꯐ ꯇꯧꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯛꯀꯥꯝ ꯆꯜꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯁꯨ ꯃꯊꯟꯇ ꯑꯗꯨꯝ ꯆꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯗ ꯃꯤꯔꯔ ꯅ꯭ꯌꯨꯔꯣꯟ ꯀꯧꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯅ꯭ꯌꯨꯔꯣꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯛꯀꯥꯝ ꯆꯟꯕ ꯎꯕ ꯅꯠꯇ꯭ꯔꯒ ꯇꯥꯕ ꯃꯇꯝꯗ ꯃꯊꯟꯇ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯗꯨꯒꯤ ꯃꯇꯧ ꯇꯝꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯛꯀꯥꯝ ꯆꯟꯕ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯕꯣꯗꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯁꯤ ꯔꯤꯒꯨꯂꯦꯠ ꯇꯧꯏ, ꯑꯗꯨꯒ ꯕ꯭ꯔꯦꯟ ꯑꯁꯤꯁꯨ ꯑꯦꯛꯇꯤꯚ ꯑꯣꯏꯍꯜꯂꯤ꯫ ꯍꯛꯆꯥꯡꯗ ꯑꯣꯛꯁꯤꯖꯦꯟꯒꯤ ꯐ꯭ꯂꯣꯁꯨ ꯍꯦꯟꯅ ꯐꯒꯠꯍꯜꯂꯤ, ꯑꯗꯨꯒ ꯂꯪꯁ ꯇꯤꯁꯨꯁꯨ ꯂꯨꯕ꯭ꯔꯤꯀꯦꯠ ꯇꯧꯍꯜꯂꯤ꯫ ꯑꯗꯨꯅ ꯍꯛꯀꯥꯝ ꯆꯟꯕ ꯑꯁꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯊꯕꯛ ꯑꯃꯅꯤ꯫ Number 3. ꯃꯤ ꯑꯌꯥꯝꯕ ꯇꯨꯝꯕ ꯑꯁꯤ ꯂꯣꯏꯅꯃꯛ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯊꯥ 2 ꯁꯨꯕ ꯍꯧꯒꯠꯇꯕꯤꯗ ꯂꯩꯕ ꯉꯝꯕꯗ $19,000 ꯍꯥꯏꯕꯗꯤ 15 lakhs ꯄꯤꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯣꯝ ꯉꯝꯒꯗ꯭ꯔꯥ? ꯃꯁꯤ ꯅꯥꯁꯥꯅ 2019ꯒꯤ ꯃꯇꯝꯗ ꯆꯦꯂꯦꯟꯖ ꯇꯧꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯊꯥ 2 ꯆꯨꯞꯅ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯁꯤꯅ ꯍꯥꯔꯠ ꯑꯁꯤ 150 ꯕꯤꯠ ꯐꯥꯎꯕ ꯌꯧꯍꯜꯂꯛꯀꯅꯤ, ꯁꯣꯜꯖꯔ ꯑꯃꯗꯤ ꯍꯤꯞꯀꯤ ꯕ꯭ꯂꯗ ꯐ꯭ꯂꯣ ꯑꯁꯤ ꯂꯦꯞꯍꯟꯒꯅꯤ, ꯐꯦꯠꯀꯤ ꯆꯥꯡꯁꯨ ꯋꯥꯡꯈꯠꯍꯜꯂꯛꯀꯅꯤ, ꯃꯦꯟꯇꯦꯂꯤ ꯏꯟꯑꯦꯛꯇꯤꯚ ꯑꯣꯏꯍꯜꯂꯛꯀꯅꯤ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯀꯌꯥꯁꯨ ꯂꯥꯛꯀꯅꯤ꯫ ꯃꯁꯤꯅ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯍꯟꯈꯤꯕ ꯐꯥꯎ ꯌꯥꯏ꯫ ꯑꯗꯨꯅ ꯀꯨꯏꯅ ꯇꯨꯝꯁꯤꯜꯂꯒ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ꯫ Number 4. ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯏꯁꯀꯤꯟ ꯑꯁꯤꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯁꯀꯤꯟ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯔꯒꯥꯟ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯎꯟꯁꯥ ꯑꯁꯤꯒꯤ 1 ꯏꯟꯆ ꯑꯁꯤꯗ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯑꯗꯣꯝ ꯍꯥꯟꯅꯅ ꯈꯪꯕꯤꯕ꯭ꯔꯥ? ꯎꯟꯁꯥꯒꯤ ꯁꯨꯞꯅꯒꯤ 1 ꯏꯟꯆ ꯑꯁꯤꯗ 19 ꯃꯤꯂꯤꯌꯟ ꯁ꯭ꯀꯤꯟ ꯁꯦꯜꯁ, 650 ꯁ꯭ꯋꯦꯠ ꯒ꯭ꯂꯥꯟꯁ, 20 ꯕ꯭ꯂꯗ ꯚꯦꯁꯦꯜꯁ ꯑꯃꯗꯤ 1000 ꯅꯔꯚ ꯑꯦꯟꯗꯤꯡꯁ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯂꯤꯟꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯨ ꯅꯨꯃꯤꯠ 19ꯅꯤ ꯈꯨꯗꯤꯡꯒꯤ ꯎꯟꯁꯥꯒꯤ ꯁꯦꯜ ꯑꯁꯤ ꯃꯊꯟꯇ ꯔꯤꯄ꯭ꯂꯦꯁ ꯇꯧꯖꯩ꯫ 28 ꯗꯦꯖ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯁ꯭ꯀꯤꯟ ꯁꯦꯜꯁ ꯑꯗꯨ ꯖꯦꯅꯦꯔꯦꯠ ꯇꯧꯏ, ꯑꯗꯨꯒ ꯗꯦꯗ ꯁ꯭ꯀꯤꯟ ꯁꯦꯜꯁ ꯑꯗꯨꯕꯨꯅ ꯅꯨꯡꯁꯤꯠꯇ ꯌꯥꯎꯈꯤ꯫ Number 5. ꯃꯤ ꯑꯌꯥꯝꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯤꯀꯞ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯩ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯔꯤꯖꯟ ꯑꯁꯤ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤ ꯑꯁꯤꯗ ꯂꯪꯁꯀꯤ ꯍꯦꯛ ꯃꯈꯥꯗ ꯗꯥꯏꯐ꯭ꯔꯥꯝ ꯃꯁꯜ ꯑꯁꯤ ꯂꯩ꯫ ꯃꯁꯤꯅ ꯆꯦꯁ ꯀꯦꯚꯤꯇꯤ ꯑꯃꯗꯤ ꯑꯦꯕꯗꯣꯃꯦꯟ ꯑꯁꯤ ꯇꯣꯈꯥꯏ ꯂꯩꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯗꯥꯏꯐ꯭ꯔꯥꯝ ꯑꯁꯤ ꯏꯟꯚꯣꯂꯨꯟꯇꯔꯤꯂꯤ ꯀꯟꯇ꯭ꯔꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯜ ꯀꯣꯔꯗ ꯑꯁꯤ ꯃꯊꯟꯇ ꯈꯨꯝꯖꯤꯟꯖꯈꯤ꯫ ꯃꯁꯤꯅ ꯍꯤꯀꯞꯀꯤ ꯃꯈꯣꯜ ꯑꯁꯤ ꯊꯣꯛꯍꯜꯂꯛꯂꯤꯕꯅꯤ꯫ ꯍꯤꯀꯞ ꯑꯁꯤ ꯃꯤꯅꯤꯃꯝꯗ 2 to 3 ꯃꯤꯅꯤꯠꯁ ꯑꯗꯨꯒ ꯃꯦꯛꯁꯤꯃꯝꯗ 48 ꯑꯋꯥꯔꯁ ꯐꯥꯎꯕ ꯇꯧꯕ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯆꯥꯔꯜꯁ ꯑꯣꯁꯕꯣꯔꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯍꯤꯀꯞ ꯑꯁꯤ ꯊꯣꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ 1922ꯗ ꯍꯤꯀꯞ ꯑꯁꯤ ꯇꯧꯕ ꯍꯧꯔꯛꯈꯤ, ꯑꯗꯨꯒ 1990ꯗ ꯐꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 68 ꯑꯁꯤꯗ ꯃꯍꯥꯛꯅ 430 ꯃꯤꯂꯤꯌꯟ ꯃꯨꯛ ꯍꯤꯀꯞ ꯑꯁꯤ ꯇꯧꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯤꯒꯗꯧꯕ ꯆꯍꯤ ꯑꯃ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯂꯦꯞꯈꯤ ꯍꯥꯏꯔꯤ꯫
asumna magi maming asi khwaidagi sangna hiccup tawbagi Guinness World Record yauri. Number 6. Kanagumba kharadi humang asi yamna thoi aduga kanagumba kharadi humang asi yamna thokte. Humang yamna thoktaba asi anhydrosis haina khangnai aduga humang yamna thokpagi condition asina hyperhidrosis haina khangnai. Aduga humang yamna thoktaba asi aikhoigi hakchangda yamna sokningai oi. Anhydrosis ki problem asida aikoi miyoibada tongan mamakhalgi skin gi oiba problem kya thokhalai. Aduna yariba makai humang asi thokhanbiu. Number 7. Aikoi khut amada khutsa manga yawi. Aduga khutsa sing sigi tongan ba maming amadi mathau loinamak lei. Adubu khutsa manga sigi maraktagi khwaidagi maru oiba amadi sakti leba khutsa asi khutnaubi asani. Masigi khwaidagi pikpa khutsa asina maram oiraga atai khutsa sing asi mathau phajana tawhanba ngamlibani. Experts singna phongdokhibda khutnaubi se yaudba matamda aikoi ki khut ki pangal asi 50% hena hanthale na phongdokli. Number 8. Kanagumba kharagi khujilda masigi angobu masu asi yauba thengna viramlani. Adubu masi miyoi khara khaktangda yaurisi karigino. Khujilda masigi white spot asi yauribagi maramsi aikhoigi hakchangda iron, calcium amadi minerals watpagi khudamni. Sumna hakchangda karigum amma watle habisi mataw sumna khangba yai. Khujilda sumna white spot leiragadi iron, calcium amadi minerals chawba chinjak chabigadabani. Number 9. Mi emba mamaida dimple kutpasi yamna fazai haiduna loina khanai. Adubu dimple asi magi muscle aduda muscle dysfunction tawbadagi ohelakbani. Aikhoigi mai asida zygomaticus major hariba muscle asi yawi. Masigi muscle asida dysfunction oirakpadagi dimple asi ohelaklibani. Adubu masina miyoibagi hakchangda sokningai oibadi karisu leite. Number 10. Miyoibagi hakchangda saru asi 206 yawi. Karigumba saru asida sokpa matamda plaster tawraga screw amadi rod sizinaraga fahalai. Adubu saru amani nattaba hakchangi saru loinamak amukta teklagadi kari phibam oigani. 2011 gi matamda chahi 19 suraba nupa ama 100 feet muk wangba mapan suba floor agi tarakhi. Nupa adu hinglamkhidubu magi hakchangi saru loinamak teklamkhi. Tha ahum chupna layeng namidubu saru singadu phagatpadi ngamkhide. Aduna saru loinamak tekpa taragadi amuk phagatpa asi oithoktaba amagumani punsi chupa paralyze oiraga legale.